Thamoi seng ne ima leiba kidamakta ahing nungthil khaidana ahing kaya lambida yarek tuna leidiba ima eben singna iramda Manipur asi kaiba yaroi haiduna leidiba talak asida social media da ima eben singbu usita dada lupa chaunga lauraga protest tawbani haina hanagi BJYM gi president oiramba Manohar Mayum Bari Sharmana mahakki Facebook account da Thagat-Lakhiba Adubu Yaningde haiduna Kumbi Assembly constituency ge maira paibi samurai latpam Shangeeta na Fungdorakli ngasi Wangkhai ning them pukri mapalgi lane 1 water supply leirakta leiba baris ki mayumda Kumbi AC ge maira paibi singna mahakki Facebook post adubu Yaningda ba fungdoktuna thomjilakpada saruk yaraduna Shangeeta na hai thokliba lan asina maramoiduna tumba chaba khangdana ahing yarektuna thaudang kaya lauriba ima event singda lupa chaunga lauraga wakatmi formi haina maral sirakliba si yamna laibak thibani amadi mama oibi singi thamoi yamna sokningai oi mahakna Manipur bu thamoi sengna nungsiba oirabadi adugumna wahai wata adu haifam thokte mahakna ta sengna yamna ngamba oirabadi lanjen aduna leiriba sing asi mayumda hanjin hanbiyu Manipur kanna ba hotnabada angamba thodang lauriba ima ibel singbu paisana leiduna chatpagi mawongda ngangliba du soikre haiduna sengdok kadabani hainasu fongdokhi wakat Imphal phamaga su lupa sangwa piraga ngasina kadai da mu phamga dorige haibagi posida koise imai bensing ahing mission khangiba tumba saba khangdana lanjibu mayong naraga hinjari ba imai bensing ji thamoi je aduki matik so eba mana Manipur bu nungsibo itaraga di imai ben bu nungsibibo itaraga di madugi wafam do thambam thokteba man ta sengna ima leba kanji haibagi pot leraga di chusambu da pubiroba more da pubiroba tangpupi pubiroba khoi myam matung injageba aduna tabde iraga pangthada thagapagi pot hoi myam ma tawnodi haibana adu itaragasu ima event maira pai bidel pasangwa pi haibagi pose akoina thoksari ba maira pai bisidi ima leba kanana bagi neba isa isu khunga ga lari basibu phadana ba nga is ngaksari neba Manipur kanna bagi nena chong thoksari bisingje adugi potugi tungoinara makanda mana pasangwa piraga ima event singdi leiba yabagi mongda ngang basi masidi akoi thamoi amata nungai nadre ngasi ima event singje adra magi pose akoi senaga di mana haigri ba pot igri ba pot ngangri ba poto madu ai soire haibagi poto sengdo ningeba